moi taragi demand se gasi bokta yankhai leiba misna khumbu ngambraba moi na hairo posi yaroi noi na hai poto moi kano assembly de pham laktra moi demand ko ko do pi do no ba hairo moi adu khudong chabu phangan de haibu pakum mama pi bangam dri se kai no moi yankhai na adu ki question ji imagi mera gi site gi coordinating committee gi site gi koi hangi ba aduna tang section na thabak to minasi natragadi sumaira sum lekha ta ba do sum oirani aduna akhoi gi state le biri ba moi yankhai ai di yankhai se dum hai ne ba huji huji su yankhai se ne ba responsibility se tara na ngam bra ha ba se ngasi su hangis ne ba aduga akhoi gi Sakhangdaba ha ba du su akhoi ta seng na ha ba du puthokpa ngam de 15 days tabni akhoi di isa da kai ku pot am ta pai ba na tam ni na akhoi mayong na raga moi to bangam da bani na atop kholau akhoi gi voice oina atai atai mafam da chalaga su thangatni adumaina dum thangala leirak pata bani maram di upai leite ba akhoi praja na ngasi ko helei ba pot media da tho nga ngalei ba pot se national media do ro ama do nga ngalei ba pot se waro bibe adi yang khaina su maram di thabak paikhat pirak ta badegi upai leite praja ware aduna maram oiraga laurakpani masigi national media da laupsu ta dragadi atopa khongjang su dum lakani habase yang khaina kitang khanda biraga thabak thorom singje pangthok piu haina imagi mera gi site gi Delhi meite coordinating committee gi site gi ngoluna haijeri